खुरुमजरी यंबिरि पुनपो चैनल सिमाइकदी आहान मक्तदा तराम नोक्सर यंबिरि बखै पुनपो याम तेना थमनब होनजगे म्यांग मफमदा मदुदी eikhoi stock market tagi kumaina buy sell tawudage posil laigadage amadi yongadage aduga stock market si kumaina join tawba yai tawudabano haibadugi matangda video sembiro haidana inbox da lakpa khoi nungsiraba viewers singi maktagi haibatare message thabirakpadu loinamakki reply hanba ngamdragasu video si yam tentana semnaba honajage kemba sang kiba taragasu adamna yengbinam haizari aduga kanamba viewers khardadi interest laitaba hairmasi yengoraga aingonda kanaba yai natra kanadaba yai khanba taragadi skip tawbirasu kasu kaiba leite masi aina thamjari si stock market ta thawai yaujaba sana saningi sana ningi leiba yonba kamai tawdabno haibidi matangda semna honajage mayamda kitang wakhaloksin oina baidana thamjarake yengbigani Amadi stock market haibase koina buy sell tawdabani haibidi leigadabani nadraga pot adu yongadabani haizabatare ko ada mayamna thamjaningi si stock market sida khoigi market si makhal mayam lay market si manungda aina mayamna thamjamisi khoi option trading haiba maga equity haiba maga asiani ji matangda thamake stock market ta yamna hairaba amadi yamna khangaba ade amadi sahi yam koina experience lairaba mioi anamba khudimak oiragazu haiba study adom no beginners ama oina chap manai madudi kaino haijarabada magi oibe experience ama adagi nangna nauribagi tunganba experience alki lambi ama haibatare amon chap manai lawe ai oibo wakhlonda madudi mana hairiba adusu mazu chap manai buy tawduni ade nangna anobo oiragasu inong entry tawpoi taragati chamane nangju buy tawduni pose adomna laiduni ariu mazu laiduni anobu mazu laiduni chamane laira matungda high report adomna yongani ariu mazu dum yonduni man yoning manumit matama mata haitare sida yengbiyo sida khoina zi entertainment haisna sina equity gi market ta khoina list out thamba poni aduga sima khada Nifty 26 December 15,000 call habam lay aduga Nifty 29 June 15,000 put habam lay mase khoina call habam put habam khaido e kanoda khoiki option trading da masai da subada namge ko Nifty 29 June 15,000 put sida namge seoji current rate ke ano lupa humbuga paisa humbu manga chaline sorry lupa humbuga paisa humbu manga 60 rupees ka 0.65 paisa chaline ba hinam kanda stieng view ko market already close tawrabane aino semsi sindang pung taraga mathoi makhai helaba matamna semjabani maramdi matamji yari kaithokna hona phangdaba haibtare adu mayamna request of the nuai jada isada semdragadi adu bitamdu semjabani seida akhoigi left side ta ma lay bit haitare market depth view ko left side sida bit buyers order habam lai reko ade amana somna khanda right side ta red color gi ngalise 61.05 50 quantity ade 67.80 900 quantity smaina leise axel order angang bar redom side ki leiba angang basina yonna bagi ai pa humbu ma thoga paisa manga da yonge quantity ke anu yankai resana kan gi blue green color ke sekiano lupa humbuga pesa humra manga dat laike na haina apply to kanguma adagi lupa yang khaitro to laike quantity ke anu chahum cham oibe chahum oibe chamo oibe lising oibe hairipa adomna pamba wakhalanda adu tawdabu option trading dadi quantity ji 50-50 na khujing oi haitare 50-50 ai kuntra khatang laige fugatang laige kun khatang laige yadaba 50-50 na khujing ora sat haitare laibadasu yon badasu tawda badam tawdu si kaino makha dam yengbiro
sell haiba maga leire buy haiba maga leire buy da namagadi posit leiduni leina bat apply tawduni sida yengbiu ko amana suna kanda right side ta hombu ma thoiga pesa manga da lei yon gi apply torokpani suna kanda amana kyano hombu ga pesa humdrangwa da lei yena apply tawbani adubu hariba anisida adomna samaina buy tawraga yengbiu ko buy nambire buy namma kansida koino overnight habang intraday habang lay intraday sna kaino overnight kisna nungdang se carry tawraga chatkadaba adu intraday sona kangi potsina ngasigi nimitta nungdinda adum yolongna bo khotna gadaba haitare samaina khaidwe adu quantity masage dum 50 leire sidai adomna quantity ji chama tawke chama ke tawke samaina nambira ko chama ke tawke cham tawke samaina nambira ga tawro aduga idai da at market habam lay aduga custom price habam lay at market sidana rupa humbu ga paisa humbu nga mathaki se humbu ga paisa humbu nga chapaji at market haida koina sidai da nam adum custom price ta koi box sida tik taw tabida koina at market da kemban adum ne helaga koina makha gi green color gi swipe to buy haida adro matamda nangi stock si already available hoji oil boy targadi lupa humbu ga paisa humbu nga yon mi leiragadi nang khudak ta buy tawrani posit leigrani humbu ga paisa humbu nga sida ko do high posina amu kai to tare ai lupa humdra yaure natraga paisa ji lupa mafu yaure lupa cham yaure yaw khoma tamda adomna yolaga haikanda hojiki high posi sidagi dum changaga sell thabdi changaga yon basu yai adu natraga adongi seida makhadi yengbiyo dashboard habanga watch list habanga portfolio habanga orders habanga khwai makhada leise adom sigi portfolio da changaga ko kide portfolio changbini hojik stock udroi smai leibini ko samai lei position de yengo lupa aina laira leipa lupa chahum tradna red thoisna koina hojik down pagini aduga 197 na tonga chatle haina utlebne engonda pisa je pama futre ka pisa yang khai ju tonga chalen utlebne saina yoning matam da yon ba ya ba pisa je samai lei yon matam na ta ke koni sinambi ni siki green homes ani so be yeng je nifty 29 14,000 put sidi yeng je konsun gi hinam kan je da the exit anama khadam lei ko si exit sida nambi si nam kan sida adom na yoning ba price to happy ga ne ba the at market price sida yon ga han pani fin yon garni aduga custom da nam target adom na yang khai yon ge chama da yon ge habatu swipe to sell yon ga da bane ba samai tawdana buy tawba post leiba adigi sell tawba samaina tawi yam laiba phone ni yam Lushinna khanjinba stock market ta aduga mana sida ji entertainment hais da koi nam kan jam dingo sina siju equity ni chamane amaduna option trading aduga ji entertainment hais na equity market ni sida koi na leige hai kan da da utai sida buy namaga quantity kya lagi study adom na leinin ba quantity la yare kun dang leige kun ra dang leige ni fu dang leige yang kai dang leige chama leige la am leisen ge adun quantity leiba yare samai lei adu bu sidai da thamjaningba ama khatang hairaga ti ke da wono haikanda akoina equity haiba maga option trading haiba ga in market ni katang tak sai option trading sina kai dawre sidai yang biu ko nifty 26 December 15,000 call adegi nifty 29 June 15,000 put samain leise 29 June hairaga ti 2023 gi 29 June da loidu neba my expiry se aduga asai kaino sina khoi gi ji entertainment na khoi mathak ta lei ba khoi gi equity sina magina expire obi matam leite ba nang sahi ama carry tor sake sahi ni tor carry tor sake sahi ma carry tor sake yaeba aduga hairiba option trading study my gi this 26 December 15,000 call obi ani su da leiji adra hom su da leiba 29 June 15,000 put haise 2023 gi kaino da loi gataba khoi gi 29 June da loi gataba aduga 26 December 15,000 call sina hoji 2022 gi
26 December loiradaba sumaina sidada risky oisi karino option trading dadi expiry matam leibanina sidana kitang risky oeba aduga ngasayna thamjagiba sida khoina si ji entertainment hire equity markets dadi amu risky kra oideba sumai lei aduna me am invest taw matamda miki wakhaloni amana option trading da tawge yare amana equity di tawge yare ade amana mutual fund da tawge yare makan market me am lei ko aduga si tamba amadi haina bo hona matamda khoiki yam kanna numit me am tam gitam tam matam mangam me thau ta de masi pungai pungda dum haiba pone kesu leiba thabang natte ai goi ba mi eng da haijabani no kana ma khanadi e masi analyze taw de bade ati masi koi data chart eng da bade mai makhan de experience thengna bu hairakani adubu madum da yamna sangjalakadi koi ko ngau khalakani khangna hayraktabasu yai gaurakpasu yai natraga sidi sai sagi oiba wakhalon da leiba wakhanduda posi adum leigadabni aduga yongadabni haijaba tare ko samaina lei aduga masi kamaina khoina join tawdagi haibadugi matangdadi kaina haijabada khoina nahawai si stock market ki fields da khumuk matamdadi matamdudadi khoi manipur da tower mobile gi kano se thaksi leiramdri matamduda haijaba tare matamdudadi khoi manipur da mobile tower gi thakse leiramdri ba karimangi na matamduda manipur da tower mobile tower yawramdri haba mobile tower yawri ti kuidri haba ai adu matamduda khoina stock market da khongdar matamdadi sumaina mobile gi sida khoi tawramde hojiti yam nungai ba mana mobile sida khoi stock market si sanaba yare ham nungai ba se masida khoi laptop ki mathau tadre computer leiba gi mathau tadre adagi khoina stay da tunga na khoi broadband samdana adagi landline pusan ba mathau tadre ya adum mutik adum da tamju save oire paisa su save tawre hetare aduga amana khoina na hoi taw matamdadi bank ki kuthang da tawrame bank kuthang tawbusna kai dawa kanda makoi gi di limit ama leije nang lopa lak amadi hawgadabani natraga nang lising yankai di hawgadabni habi niyam am lei ko aduga matamduda leiramba private sumba broker khoi trading gi company haiba tare ko macha khoi broker kai commission chaba kangu jingi hetare hoji to ji mo commission chari bani aina tawrise IIFL haiba khoi company ma da join tawbani ado amana hoji pariba trading apps na makhal ani ne on leisi amana koina paytm money haido si paytm money gi account ne basi se sidana kai dawa tare matamduda khoigi bank thang torme bank na taba to pujurim leirame adu du torme adu bu hojikin asi uleisna karimangi no haikanda yamna nungai ba sini heleba aduga sidana mo bank gi thang da tawdramnina nangna lupa chawnga de hawatke natraga nang lising de hawake lising ani de hawatke hom de hawatke habi nang lepsaba yaeba sai bank ina kya da lising ni phudagi yankai de lakte haw habi niyom leiba hojiti kamai tar madun khangdre hojiti sumaina company yam se loina mai magi lamjen chena rakpanina haiba tare ko customer fana bo hana bada aduna hojiti ta tharam gudu sumali bengi adu tabuda bo khoi di phangba IIFL OBI adi angel broking OBI adi ki 5 paisa OBI company makhan mayam leba ko adu maduna search tawbiyo google da adum phangani in haijari myam ji manungda ani gi khoi ki paytm money OBI haiba jing moi customer care wai sarga dum koina join tawba yai tawda bu guide tawbinaba mi yaudeba nang kumai account join tawda gi kumai na hanga da kesi adum nang na yumdu gi pham na dum apply tawda baneba nang gi phone du da step by step si taw haiba gi koi uskan youtube to video myam phangani adum na yeng badum khangani bu ko adumaina join tawwi aduga amana sida kitang thamgadaba mana sahi de lupa chani khaina tra chahum din nang fee de beroiba annual maintenance charge hai tare ko AMC hai moina chani yang khaina chahum pi da beroi aduga amana adumna leiba natraga tumna yon matamda moigi brokerage charge hai tare moi commission se lupa tara oiba traunga oiba kun oiba company du meduna leijayeba adu kana makhana koi facebook to ju si download install to salo aduga pisa ta lo bro ano gi stock market dei kan haiba myam su ibu leibane adubu maduda referral code ang khak changeba adomna ju haiba process join tor matungda
referral code am phangani ba referral code ma tung ne mi to pa ya holaga moina laiba matamda natra moina yon matamda phangba commission du dagi company na won am khairak pai tare adamai tawraga atoppa pesa tanba mi myam su layeba ko adubu eikhoi go wakhlon dadi adamai chatsararoi mingon da jo khoina referral code su tau sai tawga yawsal lo haibu hairaroi aduga adamai tawga tau haibu hairoi maramdi isana hainaba isana khangnaba haibu tare google da tibiro IIFL company natragana angel broking natragana koigi 5 paisa adagi paytm money gi koi trading app sigi matangda customer care connect tawbiro aduna pamba ma haibu tare ko aduga moi customer care wai sanara kamaina join tawda moi step by step si sangu smai taw haibu talakani adi matuna tawbiyo mayam daina koina viewers da yawninga gadi dum isa isana dum yawba yawa potne base kaisu yam kana luba adi matha saga da posuna deba adomna areba paisa lupa chawga dong oibia lising oibia lising ani oibia adu dum howe potne ba ko adamai to paisa tan ba lambi ni stock market se aduga adomna sai haijagi do kaisu lusan kan biru no haidi buy tawda ma nadraga sell tawda ma siji khatane adom tawdu se sida leiriba list myam sida chart ta yaw thami je kogi my watch list na kogi my watch list na thami ba chart to ga thami myam se sida koina karamba pot leiji ge natraga yon ji ge adomna khanbira ka ko tawda ba thabak ne ba yamna loba na teba adu khaktani leiri se myam da aduna adom kerimba account ma hangninge tawninge kanda adum thibiyo google da changbiraga google search engine changbiro aduga aina panjagiba company myam dure karamana phagada gi khanbiraga ko ameda dum join tawbiyo yai maduda kai ke se changda ka kanda check book haibtare check book mandongi mingda leba cancel check ama changani cancel thabigani ko adongi pan card changani adongi already saving account gi bank saving account ama changani ade adongi photo mobile number photo ama changani ko samaiton higher process tang changani changanga dum product account hangba yani aduga hairibadu lupa chahum dagi chawga dagi lising dagi hawat ke haibado hawat pa yani ba stay di yengbiyo business info technique kan hai stay se IC quantity lising ani leiraga thambane sije si market kano se stay uri se current value 1200 ai leiri se ko lising ani leira thambane adu IC ki quantity se ai siam da lakh amagumba lakh taragumba leimning be wakalon lei maramdi karigina kana se apikpa penny stock ne masi matha takaro robane lupa sideng bio 52 week haise si makan haida 1.75 right side uri se 1.75 pisa se karo robane ba aduna sai khona lakh lei matamda lakh ani lei salai tham matamda sumna kana invest to pisa du di yam da ba pisa mu kak pi po ani yengo tan na na ko invest to pisa di yam da ba share masing da na lakh ama kum ani kumba wera ka ba aduga sai phai pisa ji lupa amani ka ba je khangode dum ka e ba adu matamda di yon matamda di sai pisa do lising kun invest to bo so na kan da lakh kumba song thore e hai tare aduna sin penny stock ta invest to ba sina equity ne samai to na dum tawbiyo mayam da mateng pang mudiam pang ningi maram ni keno kanda sizu maram da senmit loan hai tare sentrok lambi leiningai gini aduga masta yam kana mangba update tongba thi dana ba hai batare adoma dona pamjaba ya adoma dona leijari ba paisa khar get ma hogot pa ya hai batare ko aduga koina customer ma ai khutang da chang o to hai ning division kai gino hakanda koi miyo ba se pharingai di phayet hai bane fatra kanda di kai daure mana da mai tawdana mana mai puslakdana mana mai hayrakdana mangal le gan hai ba nam bi ba me am lei ba ko leiju lei kadab lei ko aduma mayam dana maram oiraga yaringai keno tawra roi ge hadana ko suman lambi lei habdum takpi wani aduga thoina yawro na koina haibdi koigi site haibdi haira roi ge mang famda aduna pamagadi haibe stock market ki keno si to sembio hoje pung bar ta dore nundang pung war nundang bu semani semjai video je si me amna request lak bu da ge adum semani nungai ta na man di keno kanda adum jo khitang min na khong waina ba hin tawbani aduga ji panjagi ba mangda aim sat panjagi ba mang matha company ming adu du haijing du tibiraga adumna yawbin ningadi apply tawbiyu haiba wai saijaraga ade amana adumna bank kuthang da chachage hairaga su koi manipur da leiriba private bank haiba tare nationalized ti oiraba
ꯃꯔꯝꯅ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ HDFCꯒꯨꯝꯕ ICICIꯒꯨꯝꯕ ꯑꯗꯒꯤ ꯑꯦꯛꯁꯤꯁ ꯕꯦꯡꯒꯨꯝꯕ ꯂꯩꯔꯤꯕ ꯕꯦꯡꯁꯤꯡꯗꯨ ꯆꯠꯄꯤꯔꯒ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯀꯤꯗꯃꯛꯇ ꯄꯥꯏꯕ ꯑꯣꯄꯔꯦꯠ ꯇꯧꯕ ꯁ꯭ꯇꯥꯐ ꯂꯩꯕ꯭ꯔꯥ ꯂꯩꯔꯒꯗꯤ ꯎꯅꯖꯔꯒ ꯃꯣꯏ ꯈꯨꯠꯊꯥꯡꯗ ꯁꯨꯃꯥꯏꯅ ꯑꯦꯀꯥꯎꯟ ꯍꯥꯡꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨꯁꯨ ꯍꯪꯕꯤꯌꯨ ꯃꯔꯝꯗꯤ ꯃꯣꯏ ꯄꯥꯏꯕ ꯂꯩꯔꯝꯃꯒꯗꯤ ꯑꯗꯨꯝ ꯍꯪꯕꯤꯔꯛꯀꯅꯤ ꯇꯧꯕꯇꯕꯨ ꯃꯣꯏꯒꯤ ꯑꯣꯏꯕ ꯌꯥꯝꯗ꯭ꯔꯕ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯨꯟꯗꯒꯤ ꯍꯧ ꯀꯨꯟꯊ꯭ꯔꯥꯗꯒꯤ ꯍꯧ ꯅꯠꯇ꯭ꯔꯒ ꯅꯤꯐꯨꯗꯒꯤ ꯍꯧ ꯌꯥꯡꯈꯩꯗꯒꯤ ꯍꯧ ꯍꯥꯏꯕꯒꯤ ꯅꯤꯌꯣꯝ ꯂꯩꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛꯁꯨ ꯍꯥꯏꯕꯗꯣꯀꯣ ꯍꯪꯕꯤꯔꯒ ꯇꯧꯕꯤꯌꯨ ꯃꯔꯝꯗꯤ ꯑꯗꯣꯝꯗꯁꯨ ꯑꯦꯅꯤ ꯈꯪꯅꯤꯡꯕ ꯍꯪꯅꯤꯡꯕ ꯃꯇꯝꯗ ꯕꯦꯡꯒꯤ ꯁ꯭ꯇꯥꯐꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯦꯅꯤ ꯈꯪꯅꯤꯡꯕꯗꯨꯗꯤ ꯑꯗꯣꯝꯅ ꯑꯗꯨꯝ ꯅꯣꯂꯦꯖ ꯂꯧꯕ ꯌꯥꯏꯗꯅꯀꯣ ꯍꯥꯏꯗꯤ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯕꯥꯏ ꯇꯧ ꯁꯨꯃꯥꯏꯅ ꯁꯤꯌꯔ ꯇꯧ ꯍꯥꯏꯕ ꯈꯪꯗ꯭ꯔꯒꯁꯨ ꯁꯣꯝꯁꯨ ꯁꯣꯏꯗꯅ ꯑꯗꯨꯝ ꯑꯗꯣꯝꯗ ꯋꯥꯈꯜꯂꯣꯟꯗꯨ ꯁꯤꯌꯔ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯊꯝꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ